ꯈꯦꯠꯇꯨꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯃꯣ ꯈꯪꯗꯦꯅ ꯇꯧꯔꯤꯁꯤꯕꯨ ꯃꯔꯨꯁꯤꯁꯨ ꯑꯃꯗꯤ ꯍꯦꯟꯅ ꯌꯥꯎꯗꯦ ꯂꯥꯏꯇꯔꯗꯨꯅ ꯀꯗꯥꯏ ꯊꯝꯃꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯑꯣ ꯅꯣꯡꯌꯥꯏ ꯅꯣꯡꯌꯥꯏ ꯑꯥꯎ 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 ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯩ ꯃꯩꯈꯦꯠ ꯊꯤꯔꯤꯌꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯃꯣ ꯈꯪꯗꯦꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯑꯁ ꯑꯣꯏꯔꯣꯏꯗ ꯇꯧꯔꯤꯁꯦ ꯀꯗꯥꯏ ꯆꯥꯗꯨ ꯂꯣꯏꯔꯗꯤ ꯄꯨꯊꯣꯛꯈ꯭ꯔꯒꯦꯗꯅ ꯑꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛꯈꯨꯝ ꯃꯩ ꯊꯥꯒꯠꯇ꯭ꯔꯤꯕ ꯅꯣꯡꯌꯥꯏ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯍꯦꯜꯂꯕꯅꯤꯅꯦ ꯑꯩꯁꯨ ꯈꯪꯉꯤꯕ ꯏꯃꯥ ꯌꯥꯗ ꯇꯧꯔꯤꯅꯦ ꯆꯥꯛꯁꯨ ꯆꯥꯁꯨ ꯄꯨꯟꯅ ꯁꯦꯝꯃꯒꯦ ꯇꯧꯕꯗ ꯃꯩꯈꯦꯠꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅꯤ ꯂꯥꯏꯇꯔꯗꯨꯁꯨꯅꯦ ꯃꯄꯥ ꯑꯝꯇꯗ ꯄꯨꯈ꯭ꯔꯕ ꯈꯪꯗꯦꯃꯤ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣ ꯅꯪꯅ ꯆꯥꯛꯈꯨꯝ ꯆꯪꯗꯅ ꯆꯥꯛ ꯊꯣꯡꯗꯒꯤ ꯇꯧꯔꯤꯁꯤꯕꯨ ꯅꯪꯕꯨ ꯏꯔꯨꯖꯔꯕ꯭ꯔꯥ ꯍꯥꯏꯕ 이루자라브라 하이버네 안내보내 거기 맞이죠 어떤 인생을 보니 영신박이 와나띠니 농야이 아이부디네 싸드라바수 또어게 낭 바붕나부 낭나 이루 루자다나 통바 싹두부 사비가드로 오 루자르게 우유분게 다 하러게 아따이디 라이리다 싹 통바도 연상 나비 툼타우 아왓 아빠 하나 영신나바니꼬 아맛다부 우디다 따우리세 뿡수 따라 따기바 파나 꼬이라바니 꼬이붕어 하 뿡따라 따오래봐 아씨 그만 또 시대야 난자 아시다 뭉리 유도 하이지 보이 보무 호이다 좀 해 루빠가 로래다 홍가 빠오라 먹이 마다 뭉 신나는 바이두니 हेलो होय फनी होय तौजरगे होय थाजरगे सर अमता चंजरके सर सिमता सर ये दिन अमता चंगबिरोय ओह May I come in, sir? Sir. Sir. ngasisu khara thengdokhre. Yare phamo. Thank you, sir. Kitna tine yam thengkhre ne. नंगन सुमाइन सुम थेंगई सी ngasi mari mangani sure सुमाइन सुम थेंगद्र लेरदि अखोय ऑफिस करमाय तौदुना रन तौनी I am very sorry, sir. आया तुंगदा सिगुम थौदो अमोना थौदना मोना जगे हंदकी मतांग सिमतंगदी सारनाय बुंगाकपियो सरकार न तोलोप अमा पीदना थमिबा कर्मचारी सुमाइ सुम थेंग थेंग कारगदि अखोयगी मणिपुर सी कोनबददि करी ओरकनी मतुंगददि अदुमाय तौबा यारोयको मथंग तारकपददि आई तोलोप सोइदना थिंगनीको Thank you, sir. तामो कनो खुद हंजगेबा कइनो इमुआ सिबु श्री प्रकाशना हो यमोय बिरब्रा मानी कइनो सी बाटो नमते थमजरंगे तो यानी अदो आइम थम मसक जी तौजिबु हाय हाय सिजा लाव 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 थोरो
ꯀꯩꯗꯧꯔꯒꯦ ꯁꯝꯈꯥ ꯁꯦ ꯇꯜꯂ ꯁꯥꯕꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ 이수 ꯊꯣꯏ ꯍꯣꯏꯒꯤꯗꯤ ꯄꯤꯔꯝꯃꯕꯅꯤ ꯑꯩꯗꯤ ꯍꯣꯇꯦꯜꯗ ꯈꯔ ꯆꯥꯔꯦ ꯀꯔꯤꯅꯣ ꯃꯣꯏ ꯁꯝꯈꯥ ꯑꯣꯟꯊꯣꯛꯅ ꯁꯝꯖꯟꯕꯤꯔꯛꯈ꯭ꯔꯦꯗꯀꯣ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥ ꯅꯨꯄꯥꯅ ꯆꯟꯗꯣꯜ ꯎꯄꯨ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯕꯗꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯀꯔꯤꯃꯠꯇ ꯆꯥꯕ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯏꯃꯧ ꯅꯨꯄꯤ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ 이바니부 아무것도 마땅 자는 싹 잡아 방리브로 ꯉꯁꯤꯗꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯃꯥ ꯆꯥꯛ ꯊꯣꯡꯗꯕꯒꯗꯤ ꯌꯥꯔꯣꯏꯌꯦ ꯊꯣꯡꯗꯕꯒꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯌꯦ ꯃꯥ ꯉꯁꯤ 아이디 다자데보 시자 아두부 매행시 ꯌꯦꯡꯕꯕꯨ ꯍꯩꯔꯕꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯍꯥꯏꯅꯕꯗꯥꯏꯅꯦ ꯁꯦ ꯐ꯭ꯂꯥꯛꯁꯤꯗꯅꯦ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯌꯥꯎꯔꯤꯕꯅꯤ ꯊꯛꯆꯤꯜꯂꯨꯁꯤ ꯌꯥꯔꯦꯗ ꯃꯣꯏ ꯁꯝꯈꯥꯒꯤ ꯁꯦꯕꯥꯁꯤꯗꯤꯅꯦ ꯑꯩꯗꯤ ꯏꯀꯥꯏꯁꯜꯂꯛꯄ ꯑꯃꯕꯨ ꯌꯥꯎꯔꯦꯗ ꯁꯩꯇ ꯁꯤꯕꯨ ꯁꯦꯕꯥ ꯀꯧꯕ꯭ꯔꯅꯦ ꯑꯉꯝꯕ ꯄꯥꯡꯅꯗꯕ ꯌꯥꯕ꯭ꯔꯅꯦ ꯅꯪ ꯋꯥꯔꯦ ꯈꯪꯕꯗꯒꯤꯅꯤꯅꯦ ꯑꯩꯅ ꯇꯟꯁꯦ ꯂꯩꯔꯛꯏꯁꯦ ꯑꯣ ꯆꯥꯖꯔꯒꯦ ꯃꯣꯏ ꯁꯝꯈꯥꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯁꯩꯇ ꯑꯩꯅ ꯄꯨꯔꯛꯄꯁꯤ ꯅꯪꯅ ꯍꯔꯥꯎ ꯆꯥꯕꯒꯤ ꯐꯖꯕꯁꯨ ꯂꯩ ꯌꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯈꯛꯇꯅ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯅꯨꯄꯥꯅꯁꯨ ꯑꯉꯝꯕ ꯀꯥꯟꯗ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯄꯤꯒꯤ ꯊꯥꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯒꯅꯤ ꯁꯃꯥꯖꯒꯤ ꯊꯧꯗꯥꯡꯗ ꯑꯁꯨꯝ ꯁꯣꯊꯍꯧꯒꯅꯤ 시주목 다 그래 떠오르지 마시디 고함네 마시디 야 술라 호다 이보 마이시주 사래네 땡 초보 맞다 뭐래 마시주 비스노 싱부시디 싱만음도 여기는 도시대 수민이 앵아랑 싱음도 여우들었네 도시고 가스까이 노이 도시지 뭐이고 하우지고 아이는 파무 비에가 밀다묵 잣바 아묵 닭바 아묵 카이바 왜 아이, 오피스에 그런 거 안 잡아도 농야이 해마 그리노 떠오르시디 농야이 ꯅꯠꯇꯦ ꯆꯥꯛꯁꯪꯁꯤꯗ ꯅꯈꯣꯡ ꯅꯈꯨꯠ ꯁꯠ ꯇꯤꯡꯊꯣꯛꯇꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯂꯣꯏ ꯆꯈꯥꯏꯗꯅ ꯍꯧꯒꯠꯂꯣꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯧꯒꯠꯂꯣꯕꯁꯦ 이마 ꯀꯩꯗꯧꯔꯒꯦ 타블레이도 없는 거 보이죠 나한테 아이 시부라 하면서 이마 아이들한테 이마 주네 빠봉 주네 삐클리 바가지 주네 싸바 팡도네 짜람 들어드는데 시부다래 이마 야디에버세 까임대 야디에버세 파닥가는 원하문이지 까임대 야디에버세 ꯐꯖꯩꯌꯦꯕ ꯄꯥꯝꯕꯣꯝ ꯄꯥꯡꯒꯜ ꯑꯗꯨꯛ ꯆꯥꯎꯕ ꯅꯪꯅ ꯊꯥꯕꯜ ꯂꯩꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯃꯨꯛꯇꯗꯤ ꯍꯣꯠꯅꯗꯅ ꯌꯦꯡꯈꯣꯗ ꯅꯣꯡꯌꯥꯏ 한감 딱 밀어놓 이마 아이 까임도 따닝그래 나무 누비도 얌 두는데 보름이 많은 거 ꯑꯗꯨꯕꯨ ꯅꯪ ꯄꯥꯕꯨꯡꯒ ꯇꯥꯟꯅꯗꯕ ꯌꯥꯕ꯭ꯔꯣ ꯂꯥꯎ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯒꯦ ꯅꯪ ꯄꯔꯞ ꯂꯥꯛꯎꯀꯣ 타블레이 난 행운도 떠오르지고 그이노 타블레이 낭부 시도가 내색 낭부 강도 낭부 와주 아바 왜 와주 따바 오이주 오이데바 타블레이 ꯃꯣꯏ ꯁꯝꯈꯥꯟ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯅꯣꯡꯌꯥꯏꯗꯣ ꯆꯥꯛꯁꯪꯁꯤꯗ ꯃꯈꯨꯠꯁꯦ ꯁꯠ ꯇꯤꯡꯊꯣꯛꯇꯅ ꯑꯣ ꯈꯣꯡꯗꯅ ꯀꯞꯍꯧꯔꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯣꯌꯦ ꯁꯤꯕꯨ ꯀꯝꯗꯧꯁꯦꯒꯦꯕ 사바스 아이기 장행 마이 빠에드나 아이 마땅 망한거노 이모도 야나 투는 러위를 쏘잖아
बसंतगी कार दो वायरुचो थाव हानना बपि 아, साथो कारꯗꯔ ꯑꯣꯇꯣꯗꯔ ꯑꯩꯅ ꯊꯣꯛꯄ ꯆꯠꯆꯈ꯭ꯔꯒꯦ ꯍꯣꯏ, ꯍꯣꯏ. ꯉꯥꯟꯊꯣꯏꯁꯤꯃꯒ ꯍꯣꯏ, ꯍꯣꯏ, ꯄꯨꯕꯤꯈ꯭ꯔꯒꯦꯀꯣ हेरा चांगें है बुसी मंगाइदना हाय कइदौरगे नंबो अमुक केदुना लैरबरन है नमोक दु अमुक त थुना लविरुचो हायरगा ꯂꯣꯏꯔꯦ ꯆꯠꯂꯦ ꯑꯩ